Ccpur districta curfew gi athingba thamjinkhibana chauna awaba chaitheng nangle. Ccpur district asida curfew gi athingba thamjinkhiba asina maram oiraga district asigi manung chana leiba school college lalon itik amadi maru oiba kaithel ayamba thonglonakre. Ccpur da mar amadi zomi anigi marakta irang thorakpadagi curfew thamjinkhiba aduna miyangi punchida chauna akaiba pirakpani. District asida hauji gari chathok chachin tawbagi chang ka hena nemkhre. Security force na makhata na pamdaba thodok thokdanaba akanba section thorang lokhali. Thadau sing Kuki referendum plan dagi laithu Manipur dagi tokhaiba administration ama lehenba natraga punna hanagumna leiba haibagi wafamgi matangda Kuki lup amana referendum lawbagi wafam thamlagliba adudagi lapthokna leinanaba Thadau NP Manipur na Thadau singda appeal tawri. Thadau NP Manipur gi chirol amana lup asi Thadau singi khwaidagi hena chawba warep lawba body haina paladuna kanadabada awaba tarakpa yabana referendum wafamdagi lapthokna leibiyu haiba wafam thamlagli. Parliament ki ek amana ayaba pidana India manungda group amana referendum tawbagi ayaba piba leite haina paladuna tokhaiba administration gi oirabaso tokhaiba leibak sembagi bu oirabaso asigumba thabak sing asidi lona yade constitution gi mayokda leibani amadi chanaba yade haiba wafam Thadau NP Manipur na thamlakli. Thadau NP Manipur gi lusingba singna fongdorapagi matung ina Thadau di Kuki nate Kuki gi makhada leibasu nate amadi Kuki singi saruksu nate Kuki dagi tonganbani. Manipur gi scheduled tribe ki list dagi anti-Kuki tribe haibasi laukthokadabani haina paladuna Kuki singi makok thongba saba sing thausil makhada atai apikpa tribe sing yosinaba honari haina su lusingba singna maral chiri. Mizoram gi capital da leiba Aizawl police station da Mar student association ahungi mathakta zomi ka khananaba irang sagali haiduna aingi oiba thabak paikhatpinaba Aizawl da leiba paite machana complaint file Twrkkhre Mar student association Silung Mar student association Aizawl Mar student association Kolasip Sinlun amasung Kolasip asi Mar yamna taba mafamni Mizoram da. IM na huranbagi thabak leptana chathari Jentui kamai Naga miyam da Naga political solution gi mangphaunaroidaba manglan manghanba amadi namthak tawduna NSCN IM na Jeliyangrong Purumna khundariba mafam singdagi natural resource kaya huranbagi thabak leptana chathari haina ZUF ki chairman Jentui kamai na phongdokhre. Ngasi Hotel Impal Classic da pangthokiba pawgi mifam amada India government ka cessation of operations COO sign tawnariba ZUF ki chairman Jentui Kamin hai India government ka ceasefire agreement sign tawnaduna haukiba chahi 50 rom peace talk chatharakliba NSCN IM na miyamda chawna namthak tawba haujisu leptri miyamna kaidawnungda ayaba piroidaba tonganba constitution amasung play ki demand aduna yumpham oiraga Naga miyamda mangphaunaroidaba manglan manghali manglan asigi marumda lup asigi lusingba singna miyamdagi leptana sengkai thungkai kaya chathari. Manipur da leiba singi district Chandel Ukhrul amasung Senapati da IM gi battalion amamam lei adubu Jeliyangrong singna khundariba Tamenglong amadi None na singba district singda brigade ama hangbagi mathakda battalion kaya leiri. Masigi mathakda Assam gi NC Hills cha leiba Laisongkhulda Iloi Hau battalion ama amu hangdoknaba honari haina Jenchuina phongdorakli. Haudik nauna hangnaba honariba Iloi Hau hairiba asimaksu Jeliyangrong gi lusingba amagi mingni makoina Jeliyangrong gi lamsingda tongan-tonganba kem kaya hangduna area aduda leiriba natural resource kaya ama mapalamgi asauba company singa lautunaraga yonthokbagi thabak leptana chathari haina Jenchuina IM gi mathakta maral chiki. Kuki refugee singna Ccpur se Kukiland ni aduna Kukiland da zomina sadang tawba nawa lawde Haikhre. Jiri apunba lupna Jiribam MLA MD Asabuddin bu kupna yengsinbiyu mahangna divide and rule chanarabra haina chingnaba phongdorakli. MLA asina bekragi mar marol ngangba Bengali singda afaba khulai pibagi maral chirakli. Miyoi ahum amasu maitaiga marga khanabagi daita tamlakli. Manipur gi Irangi casing Guwahati da chathagadauri. Manipur gi Iranga mari lainaba casing CBI na paibaga loinana hana Guwahati da trial chathanaba sinakraba sing asangi Guwahati gi court chathagani haina Supreme Court of India na phongdorakkhre. Hana Supreme Court na Manipur gi Irangi matangda thidinaba sengkhiba Jammu and Kashmir gi Chief Justice oirambi Gita Mirtul na lusingba committee gi matamsu Supreme Court na lakliba July 15 fawba sangdokhre. Haukiba chahi 2023 gi August tareta Supreme Court na sengkiba nupi retired justice ahumna saba committee asina Manipur gi Iranga mari lainaba
ꯔꯤꯂꯤꯐ ꯑꯦꯟ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯛꯈꯤꯕꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯇꯝ ꯍꯥꯟꯅꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯥꯒꯁꯠ 5ꯗꯒꯤ ꯍꯧꯔꯒ ꯊꯥ 6 ꯁꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯑꯥꯒꯁꯠ 25ꯗ ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯀꯦꯁꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯀꯤ ꯃꯇꯥꯡꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯎꯀꯤꯜꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯒꯨꯋꯥꯍꯥꯇꯤꯗ ꯔꯤꯐꯔ ꯇꯧꯈ꯭ꯔꯕ ꯀꯦꯁꯁꯤꯡ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ 27 ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ꯫ ꯀꯦꯁ 27ꯒꯤ ꯃꯅꯨꯡꯗ 10ꯗꯤ ꯅꯨꯄꯤꯒꯤ ꯏꯖꯠꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯃꯤ ꯍꯥꯠꯄꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯃꯤ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯃꯨꯛꯅꯕ ꯂꯥꯛꯄꯗꯒꯤ ꯀꯣꯇꯨꯒꯤ ꯃꯥꯌꯣꯛꯇ ꯖꯣꯃꯤꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯁꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤ ꯂꯤꯗꯔ ꯄꯥꯁꯇꯔꯁꯤꯡꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯅꯤꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯤ.ꯖꯦ.ꯄꯤꯗ ꯚꯣꯠ ꯄꯤꯔꯨꯕꯁꯤ ꯄꯤ.ꯑꯥꯔ. ꯂꯥꯛꯅꯕ ꯇꯥꯔꯦ꯫ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯕꯤ.ꯖꯦ.ꯄꯤ ꯑꯁꯤ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯈꯤ꯫ ꯊꯥꯖꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯕꯤ.ꯖꯦ.ꯄꯤꯗ ꯊꯥꯖꯕ ꯃꯄꯨꯡ ꯐꯥꯅ ꯊꯝꯈꯤ ꯍꯥꯏꯕꯗꯨ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯕꯁꯤꯡꯗ ꯚꯣꯠ ꯄꯤꯗꯨꯅ ꯕꯤ.ꯖꯦ.ꯄꯤꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯁꯦꯝꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯗꯨꯅ ꯚꯣꯇꯔ ꯑꯣꯏꯔꯨꯕ ꯃꯤꯌꯥꯝꯅ ꯕꯤ.ꯖꯦ.ꯄꯤꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯚꯣꯠ ꯄꯤꯔꯨꯕ ꯑꯗꯨꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯅꯕ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯁꯥꯁꯟ ꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯃꯛꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯗ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯊꯥꯖꯕ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯊꯣꯛꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯅ ꯊꯜꯂꯕ ꯂꯝꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯃꯔꯩꯕꯥꯛ ꯃꯅꯨꯡ ꯐꯥꯎꯅ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯗꯒꯤꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯎꯠꯄ ꯉꯝꯗꯕꯒꯦ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯇꯛꯁꯤꯟꯕ ꯐꯥꯎꯕ ꯉꯝꯖꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯎꯅꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯄꯤꯕꯤꯗꯅ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯅ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯈꯤꯕ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯗꯤꯜꯂꯤꯒꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯁꯤꯅꯤꯡꯂꯒ ꯁꯤꯖꯧ, ꯋꯥꯅꯤꯡꯂꯒ ꯋꯥꯖꯧ, ꯅꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯤꯡꯂꯒ ꯍꯥꯠꯅꯖꯧ, ꯌꯨꯝ ꯃꯩ ꯊꯥꯅꯤꯡꯂꯒ ꯊꯥꯅꯖꯧ ꯍꯥꯏꯕꯔꯣꯝꯗ ꯊꯧꯁꯥꯗꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤक ꯐꯥꯎꯕ ꯂꯩꯊꯣꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯒ ꯃꯤꯌꯥꯝꯕꯨ ꯄꯤ.ꯑꯥꯔ. ꯁꯥꯁꯟ ꯃꯈꯥꯗ ꯊꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯁꯨꯅ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤ.ꯖꯦ.ꯄꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯋꯥꯅꯕ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯟꯖꯔꯒ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯕꯤ.ꯖꯦ.ꯄꯤꯗ ꯊꯥꯖꯕ ꯊꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯟꯕ ꯆꯨꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯕ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯕꯖꯦꯠꯀꯤ ꯃꯇꯥꯡꯗ ꯁꯨꯁꯃꯤꯇꯥ ꯗꯦꯕꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯄꯨ ꯆꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯗꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯁꯤꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯃꯥꯡꯍꯜꯂꯦ꯫ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯦꯀꯦꯖ ꯂꯥꯎꯊꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯗꯒꯤ ꯍꯧꯈꯤꯕꯤ ꯑꯦ.ꯑꯥꯏ.ꯇꯤ.ꯁꯤ. ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯁꯨꯁꯃꯤꯇꯥ ꯗꯦꯕꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯇ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯃꯅꯤꯄꯨꯔ ꯕꯖꯦꯠꯀ ꯃꯔꯤ ꯂꯩꯅꯅ ꯁꯞꯄ꯭ꯂꯤꯃꯦꯟꯇꯔꯤ ꯒ꯭ꯔꯥꯟꯠ ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯕꯤꯜ ꯄꯥꯁ ꯇꯧꯅꯕ ꯈꯟꯅꯔꯛꯄꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯇ꯭ꯔꯤꯅꯃꯨꯜꯒꯤ ꯑꯦꯝ.ꯄꯤ. ꯁꯨꯁꯃꯤꯇꯥ ꯗꯦꯕꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯊꯣꯔꯛꯂꯤꯕ ꯃꯅꯤꯄꯨꯔ ꯕꯖꯦꯠ ꯑꯁꯤꯅ ꯏꯀꯣꯅꯣꯃꯤꯗ ꯑꯉꯛꯄ ꯐꯪꯅ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯄꯨꯡ ꯐꯥꯅ ꯐꯦꯜ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯋꯥꯕ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯅꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯦꯀꯦꯖ ꯑꯃ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯅ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯄꯤꯛꯄ ꯕꯖꯦꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯈꯤ꯫